Good morning. Ngasi se yumza kaisa numit ko yumza kaisa numit ki card ki message ye minor se ko yumza kaisa numit aham bada number se 104 lere aduga color dana green gumba kai gumba minus hit pi be ai ko aduga amana akoina chak thong bada kaino ma ha pon ha badu na akoina maroi ni khang de natraga haidi green elaichi gumba kai gumba minus change su bada happy be ai ko adu dama to bi be yumza kaisa numit se ko aduga pambi gari gra tha ba ko pa so phai ko haidi akoina pambi lei gumba tha ge khot ke kaina ha ra ga di dumai tora tha ba do angang na ga tha lo su gumba kaino jai ta re ko hadi yumja kaisa haragadi akoigi yumja kaisa gi numit se magi rule tawri se koi buddha hai tare ko hadi mercury sina rule tawbani na hadi angang ngai gi hoin tare ko hadi buddha pharagadi like shuda kai de amna keno tawina ko aduna hadi pambi ke ka thaba kot po oro ising chai bani harasne ko yaringai angang daga leina ko ising chai bagi khot bagi habit se khraga thambiyo ko aduna hadi khoina yumja kaisa numit tawba ya base ahambada akoigi card ki message yeng minarase aduga matam swai pe yenga se ko ngasigi na hadi timing afaba kai kai lege habado adu duma su yeng minarase ko nungtigi lokthok pu dumaina sidagi akoina card number 1 card number 2 aduga card number 3 yeng minarase ko hadi number 1 sida leire number 2 sida leire aduga number 3 sida leire ko hadi first card second card third card ko ahamba khanbanga yenga se ko ahamba gi kari energies lake habado happy yenga se ani shuba su yeng minarase ahum shuba su yeng minarase ko ahamba ko ahamba sida lai se ko ahamba lai ba card se hadi guidance ki matung ina thabak to bio ko hadi ngasi se ai tare ko mingon dagi haragadi ai oza oiro ai guru oiro natraga ai any kaino ai tare ko ai mathak thongba mi ai imai pa oiro amma oiro hadi moi ga tanaraga kholaga dumaina gumba thabak to biba ko hadi kaino ma adagi sum lai ningba khotpa su oi ko khara ai tare spiritual gumba da su spirituality in hasne ko khatang adum bai matang du leina ko hadi kitang adu da su khara kaino to bio ko hadi lai khuramba lai ningba ko pa su phai ko isa geina aduga ani shuba ko ani shubasina sida leise amakhak leina ko silaise hadi ungaga leibagi type tama leise nupi se phamaga ko hadi engonda leina ko hadi sum kitang engonda nungai ta ba khota ba yam thoe ba khangbra hadi amang ata thokpa ama leina ko aduduna hadi wakhan je nungai ta dum leibodo dum hadi tawgada ba thaba ka leraga sum ka khudong chaba do uda ba do ma ka hadi mind do pura distract toraga leibagi type tam tawe ko aduduna yaring hai tar ko som da mangre hana traga hadi mina ai gi damak ta phatta ba tor ko matam da hai tar ko phatta ba do khan ga da bana te just phatta ba di phatta bane do hadi site ama da ai apha ba do adu do focus to se ko ngasai gi mangri ba ta gi ba mina hai ra pa kolapa adum ba mayam do loin to khar se ba khangbra aduga ai gi hai som da apha ba am di shoina leini adu ya apha ba do chatpi ba khopi ba dain tar ko sisena ko gi number 2 khan ba ngai gi le ko number 3 ko number 3 sina silai se khudong chaba gumba sat launa lakshan be ko ngasi se hai diam thaja da bida paisa nu sa oiro thaba ingkang oiro keno ma hai ri paunu ai bani khangde amani khangde yamna positive oiba energy sama la iko aduduna hadi kitang khudong chabu gumba kai gumba ngasi dumaina la ko khotpa dumain tor piri sisina khoigi keno lere ko hadi card ki message lere ko timings ne ki pung mari ga minute yang khai mari dagina nipan ga minute mari phaung lere adagi mapan ga minute pudaina trama thoi ga minute tranga phaung lere adagi ani ga minute kun taruk tagina manga ga minute kun 38 phaung lere ko adagi ung 3 ga minute ama dagina pung trama thoi ga minute tranga phaung lere aduga nungdang athengba hingina pung ani ga minute manga dagina ahum ga minute kun mapan phaung le ko sisina khoigi ngasi gi oina afaba timing ko adu silere ko daily card message ma'am thank you